अहानबद मयामबुसे समनवासना ताराम नोक्सरी अमदी इकाई खुमनब उच्चरी ngasi mayamgidamak puduna laksariba wari asi air hostess khanduna training da laibi nupi ama magi flat manungda hatpi rambagi thodokta yumpham oiraga lijage hojikti wari asi amuk taminarasi 2023 gi wari ni Mumbai gi Andheri istalaiba Marol area gi NG Kun Cooperative Housing Society gi flat number 306 ta chahi kunmanga surabi Rupal Ongre lay. Mahak training toraga layribi air hostess amakhakni flat asimaktada mahak ki mache Aishwarya Ongre su mahak punna layminarami. Aishwarya Ongre ICICI Bank ta thabak torami machin manaw anigi asengba haurakfam layfamdi Chhattisgarh gi Raipur gi manungda layba New Rajendra Nagar dagini amadi suti phangba matamda mayumda adum chatli 2023 gi September da Raksa Bandhan gi harau kumai asi laklami masigi khudong chaba lauraga machin manaw ani mayumda laklami adubu Rupal Ongre di mahaki air hostess ki training asina maram oiraga harau kumai gi numit asi yaudrikanda Mumbai da amuk halakpa tarami aduga mache Aishwarya di Raipur da laihorami Rupal imung manung amadi marup mapang singa phone da wari tauraga awa nungai paudam naduna lay kaigino hairagadi mahakti yumdagi yamna lapna laybani kaigumba kandana imung manung amadi marup mapangdagi call tawraktuna kamai tauri kari fibam da layri hanglai 2023 gi September gi tang ahum numitni numit Rupal gi air hostess training institute ki suti oirami maramasina Rupal magi flat sida layrami imung manung na sunga sidi machanupi free oi haibase khanglami maramasina makhoina mahausa tawbagum ayuki pung taramakhai amadi taramathoi gi maraksida Rupal da call tawraktuna wari sanarami harau wari watai tawramba Rupal pung taramathoi gi matungdagidi kana amatagi phone paikhalaklamde mapabung nasu ngasidi machanupi gi suti laibana free oi haibagi kamaina tawri hangnaba call tawraklami adubu ring di chatlaga Rupal na mapagi call paikhalaklamde phone pairataba sida machanupi Rupal thabak amada busy oiramgani mahaki miss call uraga free oibada call tawjarakani khandoklami Rupal kaigumba kanda busy oirakanda imung manungi call lakpa taragadi kona call tawrakke haina message adum tharai adubu handakti message amata laklamde ayuk phawbadi loinamak normal oirami adubu ikhang khanghaudana pung taramathoi gi matungda kanagisu phone paikhatlamde online laibasu uramde phibam se kitang chingalingai oirami pung khara haukhra matungdasu machanupi dagi kaigumba response amata laktaba ubaduda mapado wakhalda kaigumba ama khanba haurami amadi wafam asi atopa imungi mi singdasu hairami miloi kudimakna amagi mathang ama Rupal da call tawrami adubu ring di chatlaga phone di receive tawrakte pung di sum haukibana ayuktagi numidang wairam gi matam yaroklami Rupal gi phone haujikti switch off oikirami maramasina imung manungi midi wakhal charang naba hengalaklami kaigano hairagadi Mumbai da Rupal mathanta laibani masigi su mathakta imung manungi atopa khangna chanaba mari mata amata mafam sida laite aduna chatlaga yengbina masu kana amata laite wakhal waba sum helakpadagi numidangi pung mapan muk tarakpa swaida Aishwarya na mahaki marup amadagi mateng nirami mahakna magi marup sida Rupal ayuktagi hojik phawba phone paikhalaktre mahak mathanta flat ta laibani aduna mahak kari fiyam da lairi phatta nungda thoklibra haibasi chatlaga yengludragadi khanglaroi aduna nang amuktang chatlaga yengbiu haina request tawrami numidangi pung mapan makhai muk tawa swaida Aishwarya gi marup Rupal gi building da yawraklami mahakna security guard ta oiriba film adu machata na sandokna hairaba matungda flat number 306 ta chatpagi ayabani rami building asida kana lai kana chatki karma matamda kana unaba lai haiba record khudimak register da loina entry thami security guard ka loina na Aishwarya gi marup flat number 306 ki thong asida yawraklami thongi bell ase khilami adubu yum manung dagi response amata laklamde
hanjin hanjin bell khingba amadi thong da thillabasu flat manungdagi response amata laklamde thong hangdoknaba hotnarabasu manungdagi lon manina hangba ngamlamde oiriba piyam sida Aishwarya amuk hena chingnaba phawrami Aishwarya mahakki marupta manak nakpaduda duplicate ki saba ama leibani adudagi sojai ama saw hairami maraksida security guard na building management da oiriba piyam asigi pau pi hirami ikui kuidana building asibu yengsiliba authorities singsu yauroklami duplicate ki saba nupa asisu laklami mahakna yamna kanna hotnaraba matungda thong ase hangdoklami flat asida Aishwarya amadi Rupal Barada leibani flat asigi asengba mapudi atopa tonganba mafum amada leirami mahakki manaktadi duplicate ki amadi lei adubu madu puraknaba hotnabada matam yamna changlami matang sida second khudimak yamna maru oirami maramasina duplicate ki ama saraga thong hanglibani thong hek hangdokpaga Aishwarya gi marup amadi mioi khara manungda changlami manunggi phibamdo ubada makoi mayamdi akiba ama phawrami living room gi floor mathaksi igi ngakta ngairami pot chai singsu koi chai chairaga leirami floor mathakta tariba igi dakfam ase uraga kanagumba ama chingduna pukhibagi mawng malami mafamduda leiriba miyoi sing akiba amaga loinana tariba igi dak yeng laduna flat manung sida changsilami asigi hawrakfam si bathroom dagi oirami bathroom gi thong ase hangdoktuna yenglubada mangdu uriba sin adu amuk hena kiningagi machak oirami bathroom manungda Rupal na pumchot chotlaga leirami mangak samda yamna thina sokhibagi dak leirami amadi mamaida kaigumba amana khothibagi dak kaya amasu leirami pung kharagi mamangda noktana khedana imungi miga wari watai tawramadu hausiti thawai yaudraba hakchang oina taduna leirami Rupal gi phibam asi urubadagi yamna thuna Aishwarya gi marupna mangonda call tawduna loinamak hairami maraksida security guard na police tasu pau pikhirami pawai police yamna thuna thodok thokfumda yauroklami amasung Rupal gi hakchang guard cooper da leiba Rajawara hospital da puraklami afam sida doctor na mahakpu sire haina lauthoklami Rupal gi ngaksamda athoba posak amana attack tawkhibagi yamna thina sokpa dakfam ani leirami amasung mamaidana khujinna khothkhibagi mami mayek sengna tarami haksangi atopa mafum kaya amadasu sokpagi dakfam leirami mayam sidagi Rupal mina hatlambani haibasi mayek senglami mayamna Rupal bu bathroom da uba matam sida Rupal dagi thorokliba isi tangba horoklami wafam mayam ase khangbada imung manungi phibamdi pumloi loirami amadi machanupi sire khangbadagi Mumbai da thuna laknabagi ready tawrami Rupal gi machin manaw ahumni nupi ani nupa ama mahakna itom tombini amadi atombi oibagi mayamna mabu henna nungsirami mahaki apokpa sarkar gi department amada engineer oirami hojikti thabaktagi potharami Rupal gi ahanba mahi masing tamba Raipur da tawrami aduga makhataba mahi tamnaba Chandigarh chatlami mahaki Manglan si nongmadi air hostess oibani social media da su active yamna oirami mahakna ningjariba Manglan ase fangnaba yamna kannasu hotnarami Chandigarh tagi larik tambal oishalaba matung Air India da flight attendant gi thabakta apply tawrami amasung maisu paklami masigi matung tha taruki training yaunaba Mumbai da lakpa tarami mahaki mache hanadagi hauna Mumbai da bharagi flat amada leirami maramasina mahaksu laktuna machega puna leirami 2023 gi March April swaida Rupal Mumbai da lakhibani Rupal na magi nungtigi tawgudaba thabaksi fazana sindu aga thami ayukta magi training gi chatli amadi mache Aishwarya su bank ta chatli numidang wairam gi matamda makoi animak flat ta halai training gi matamda Rupal anau ba miyoi kaya amaga khangnarami training gi matam sida Rupal gi performance su yamna fazarami masigi damak mahaksu yamna harawrami amadi mayumgi misingsu machanupina ningjariba asa asi phangdore khanbadagi yamna chawthoksaba amasu phawrami adubu kananasu khangba ngamde madudi Rupal mahakna leiriba flat asigi bathroom da marakta thawai yaudraba hakchang oina phangani haibadi 2023 gi August gi aroiba chayol sida Raksa Bandhan gi kumai se leirami kumai asi yaurunaba Rupal mache Aishwarya ga Raipur da laklami
Raksa Bandhan hayingni haiba numitchida Delhi dagi call ama laklami aduga mandatory medical test ama tawda yadre haina Rupal da hairaklami amadi test asi flight attendant oina join tawbagi yamna maru oi maramasina matam yamna leitabadagi Rupal mathanta numitchida Mumbai da halaklami Mumbai dagi mahaki pugudaba documentsing puduna Delhi da laktuna mai pakna medical testing asi pangthokhirami laibak thibadi Rupal Delhi dagi Raipur da hanbagi mahutta Mumbai da oina laklami mafam asidani mahaku minungsi laitana hatpi khibasi Rupal hatpagi tamthiba crime asi kanana tawkhibano Pawai police na Rupal bu hatlamliba numidang simaktada IPC section 302 gi makhada case amakhak laukatuna investigation tawba hawrami case asibu yamna hakchinna lawraduna local police amadi crime branch ki apunba team nipan semlami matung tarakpada team taragani thoi amuk oirami ihan hanbo oina police na flat asibu yamna fazana examine tawrami forensic expert amadi fingerprint team su kawrami technical team su investigate tawba hawrami marup mapang imung manungdagi September tang ahumgi ayuk fawbadi normal oi haibasi police na khangba ngamlami police na building asigi security situation su yamna fazana yang salami amadi mafam masida khiliba CCTV camera gi footage su lakthoklami Nomaijing numit oibana mi ayamba mayumda loina leinarami flat number 306 ta police na thi humbagi thabak tawba asida room asidagi maru oina mamal yamba pot amata mangde haibasi khangba ngamlami Rupal gi mobile phone su mafam asida leirami sana lupa paisa nungsa su mafam chana adum leirami mafam amada namfu safu thuga yangkhaiba tawraga changlakpagi mawong su amata uramde police na call details laukthokpadasu flat asida khangna chanaba mi lakpagi mawong amakhak malami amadi Rupal na flat manungda masana yana miyoi asi changhanbagi mawong su malami adubu flat asida lakhiba miyoi asi kana oidoribano police na Rupal misi asi yamna thuna solve tawnaba makhoigi investigate tawba asi thujalami CCTV footage entry register amasung security guard na pirakpa information kudimak yamna section na thijalami mayam sida yumpham oiraga numit sida lakhiba miyoi kunthra mangagi list amakhak fanglami makhoi mayam sigi marakta yauribasi mafam sida bharada laiba miyoi sing online delivery agent amadi mafam sidagi parcel pickup tawba lakpa mi su yauri wahang pawhang amagi mathangda ama tawba hawrami adabu kanagumba miyoi amada chinganingang oiba mawong amatu uba fanglamde marak sida September gi tang mari ningthokaba numit laklami Rupal gi imung manung Mumbai gi damak makoi gi laifam thadoklami police na fangkiba evidence mayam sidagi ayuk ki pung 13 dagi na nungdin gi matam si fawbada Rupal bu hatlambani haibasi khangba ngamlami matam simaktani building asigi sit chengba maintenance staff amadi yum da thabak tawba miyoi sing lakthok laksin tawribasi police na thajarami madudi mihat asi nungdin gi matamda tawbani haibasi police na housekeeping company da contact tawraga thodok thokliba numitchida duty takhiba miyoi singi list lauthoklaga beraknaba haikhirami masigi sumathakta tongan ba flat singda mateng pangnaba thabak suba lakhiba miyoi singi information su laukhatami Rupal gi imung manung amasu marup mapang singa police ka wari tawbadagi mayek sengna khanglami madudi Rupal gi punsida achoba tension suklai leiramde police na angle khudingmaktagi case asibu yenglami matamsida mahaki misi asi kanagumbaga yeknaba leibagi laman kumbagi mami tabasu ude amadi nungsi nungonga mari leinabasu ude call record tasu chingnaningai oiba karigumba amata uramde aroibu waina September ahumgi pung 13 tabada mahaki marup amaga video call da wari tawrami marup asigi matung inna mahaka wari tawrikanda Rupal gi flat ki doorbell khinglami amadi phone paina Rupal thong hanglami mapanda nupa ama leplami amadi kaigumba khara hairami adubu mahaknadi kari hairino haiba fazana tade hairami adubu Rupal na flat asi 206 nate masidi 306 ni haiba tai hairami masigi matung Rupal na thong ase thingjalami video call gi matam sida marup asina nupa asigi maithong uba fanglamde maramdi Rupal gi phone si bathroom gi ceiling leiriba somda onsinduna leirami police na sak khangdaba nupa asi aran flat ta
लाखिबा delivery agent oiramgani khalami adu oiragasu housekeeping company dagi September ki tang ahumda thabak suba lakhiba miyoi singi details piraknaba hairami technical team na maru eba clue amata oirabasu hangadi khanduna ayuk ki pung 13 matungi CCTV footage hanjan yenglami masigi matung police na sitpa sengba toba miyoi amada mityeng thamlami miyoi asi building asida pung 13 makhaida cleaning staff ki uniform setuna lakpa urami adubu pung ani gi matungda nupa asi thokpadadi normal dress setlaga oina thoraklami mahaki uniform asi mafam kaidasu uramde ahanba ubadadi normal oiba amamalami adubu khara haksinna yengbada masi chingnaningai yamna oirami mahausana sit sengbagi thabak toba kangu si thabak suba loibaga moina seliba dress sida mayumda adum hannai adubu hariba nupa asina building manungdagi dress change karigi tawribano mahakna fi ahenba puduna lakhibra laklabadi kari maramgi oidorino building management amadi housekeeping company da wahang pahung tawbada cleaning staff sing building manungda dress change tawde hairami police na cleaning staff ki list fangladuna wahang pahung tawba haurami mathangi turn sina building manungda dress change tawkiba cleaning staff sigi tarami mahaki maming Bikram Atwal kawi mahaki nupisu building asimaktada yumgi mateng pangnabagi thabak tawi Bikram gi mathausi corridor amadi public place sing sit sengmani kai guma matamda ahenba paisa tanaba migi bathroom kai kasu sengbagi thabak tawi Bikram pawai gi manak sida leiba tunga khunggang da lei mahaki asengba laifamdi Haryana dagini haukiba chahi kaya dagi Mumbai da housekeeping staff oina thabak tawraga lairakibani Bikram da wahang pahung tawba haubada adum chingnaba phawrami mahaki makhutta sokhibagi bandage yatlami laibak amadi ngaktasu asokpagi dak lairami maru oina magi makhutsi yamna thina soklami amadi yetliba bandage asisu anobani wafam sing asi September tang 3 gi ayukini police asokpa asigi matangda hangbada Bikramna sit sengbada sokhibani hairami police na mahaki statement asi isalami adubu mangondadi adum chingnarami makha taba investigate tawbada anoba clue amma amuk thoraklami police na Bikram gi nupidasu wahang pahong tawrami 2023 gi September gi tang ahum si magi di suti oirami adubu Bikram di mahusagum thabak chatkirami September 3 da police na Bikram bu custody da thamduna khara sakti leina wahang pahong tawrami adubu mahaki statement da hanjan hongba thengdarami maru oina karigi damak building asida mahakna dress change tawrino haibagi matang sida Bikramna prekliba paukhumsi police na digest tawba ngamlamte security guard housekeeping staff singdagi Bikram ga Rupal ga mamangda marai tawnakhiba lei haiba khanglami police na makhatana Bikram da wahang pahong tawbada aroibada mahakna achumba bu lotchinduna thamba ngamlaktabadagi haidokpa hawraklami amadi crime ase mahakna pangthokibani haiba masana yajarami Rupal na Bikram bu magi flat ta September 3 da tawrami maramdi mahaki bathroom gi pipe ta yadaba khara yaurami madu semnamagi damaktani Bikram na thodok asi pangthoknaba mangjungnana plan tawrami mahakna numit humni gi mamangda thang ama leirami Rupal gi flat ta Bikram yorokpaga makoi ani gi marakta wafam amagi matangda yamna kanna marai tawnarami matam sida Bikramna mahaki dress manungda lotuna purakpa thang adu lawthoklami adubu Rupalna yamna thawna leina mahaka muknarami Bikram gi makuttagi thang munnabu hotnarami amadi chai amana Bikram gi makoktasu tharami maramasina Bikram yamna thina soklami Bikramna amuk hanna Rupal dagi thang mullami aduga Rupal gi ngakta attack tawrami matang sidasu Rupal mai thirabi mi amagum laithoklamde adubu Bikramna amuk hanna attack tawrakpada Rupal gi thawai chatkirami mahakna Rupal gi asiba hakchang living room dagi bathroom da chingduna puraklami masigi matung Bikramna masa adu sengdoklami I totlaba magi dress hongdoklami amadi building manung sida Bikramna mabu kana amatana chingnadanaba pung ama makhaimu ngaiduna leirami police ki wahang pahongi matamda Bikramna hairami madudi Rupalna ayama matamda mahaki sit sengbagi thabak sida yengsaladuna complain tawi masina maram oiraga mahak yamna saurami adubu wafam asigi damak mi ama hatpa haibasi thajadoribra report kharagi matung ina Bikramna Rupalda aranba mityeng amakak yengi hairami
September ki tang mangada Bikrambu police na court ta putoklami amasung mit humigi remand lautharami maraksida police na rupal hatpada sinakhiba thang fanglami amadi Bikram gi I tairaba dress su fanglami September ki tang nipanda Bikram gi remand loiba numitni numitsigi ayukta jail manungda angakpa thodok amakak thoklami police na jail manungda laiba miyoi sing masing thibada Bikram yauramde mafam khangdana mangkhirami police na jail gi toilet ama thong lonsinduna lairibadu thong thugaiduna yenglubada Bikram masa mathanta sijaraga toilet manungda lairami hospital da purami doctor na sire haina lauthoklami Bikram jail manungda ningba yamna kairaduna tuminna lairami mahakna jail gi guard amada rupal bu aina hatkribasi yamna soire hairami aigi punsi pumloi loire lemhoriba aigi punsi jail manungda lairani haina makata na hairami hairiba awaba wakhalgi potlum asina mahakna yamna chauba khongthang oiriba masa mathanta sijabagi firep asi lawkhiba oiramgani mara laiba misu masa mathanta sijakhrabani na police ki tawgadaba makha taba thabak su loisinkhre matang asida ngasigidi wari asi losinjarage thank you everyone